अहान सोशल मीडिया लुखब याम थाजनिंग अतिब पाव खतंग थमजरमगे Wabagai lamkhai de mapangal kanba bom mama leiramle hairi मैम पुना वाबदेट ngaminesanisu channel sugi meketing myang fam thamjari maruiba paukhara Guwahati de leiba Barsapara cricket stadium da Rajasthan Royals ki home ground oigadawri Mathang thadagi pangthokadoriba malemgi khwaidagi sawa T20 gi league ni hainarib Indian Premier League ki makok thongba team ama oiriba Rajasthan Royals ki home ground oina match ani Guwahati de leiba Barsapara cricket stadium na sanagadari mamang saigi Indian Premier League ki edition da Guwahati de leiba Barsapara stadium asi Rajasthan Royals ki home ground oina match ani sananaba tharang namlabas COVID-19 na maram oiduna cancel tokibani Guwahati de leiba Barsapara stadium asi Indian Premier League ki match sanabada matik sabra natagna sadabra haibasi Board of Controls for Cricket in India gi mari lenaba Miyoishin Yingsin Kibaga Loinana, Lig Asiki Messing Sanabi Yagani Havik Ayaba, Hanana P. Kibalavani. Nakalamaram the Rajasthan's Royals Kiwena, Zodpur de Liba, Barkatula Khan Stadium Anova, Benu Ama Werabayana Lady Zoipur de Liba, Sawai Mansinga Stadium Housi Indians Premier League franchise Ama Weriba Rajasthan's Royals ki home ground on a seasonary bani. Rajasthan Cricket Association ki mekedigi Jodhpur de leiba Barkatula Khan Stadium bu season asigi oina pangthokadoriba Stadium Premier League ki venue am ohenanaba Board of Control for Cricket in India ki mekedigi haizakredi Jodhpur de leiba Barkatula Khan Stadium asi Indian Premier League ki venue am oiba yagadra haibadu yengshinabugitama Board of Control for Cricket in India ki mari lenaba mihut sing kharaga yengsilaba matung Indian Premier League ki management report ama thaduna venue adugi maramda khangangani swari Jodhpur de leiba Barkatula Khan Stadium adu Rajasthan Royal gi anuba venue ama oiba yagani yaru habadu board ki report adu Indian Premier League ki management gi mekedi gi yengsilaga lepkadori Indian Premier League ki match ama sinbada mari lenaba state adugi Cricket Association ki mekedi gi sangdraba yadraba polam khudimak pigadabani adubu khwaidigi luba mana Jodhpura na leiriba Barkatula Khan Stadium asi sab boundary ki size adu yodaba maramna Board of Control for Cricket in India na ayaba pirakadra haibasi singnaninga oidi Jodhpur de leiba stadium asi Rajasthan Cricket Association ki mekedi season asida first class match khara sinakhrabani Sahi kungi matung hairiba stadium asida Ranchi Trophy ki match oina Sadiskat amasum services sanakhrabani hainisu paus na makhatana phongdorakli Makasa tarakpo oina nupi manbira natragana nupa sabira Dr. Sharmila Thingbaijam Maraktan special content mo ina mayam da thamjaramge angang pupu matamda angang nupira natragana nupara haina he khangnei adu bhaujukti transgender oina pokle haina taba phanglakpusu yana leire polakadoriba angang nupira nupara khangnokna ba hauji medical science na seasonariba sonography haiba khulai sinadi transgender singbu hana khangdokpa ngamgadaba mande aduna di anobo khulai ama amuk puthokna ba makhata na research tawba tarakadoribra line semlakpada nupi amadi nupagi sex organ di ani khaktani awum suba makal gi sex organ di kamdo butara hauju phabi oinadi form mention mara transgender gi tongan boiba kalam di thingnadri makhoi goiba tongan ba toilet kiolefam police ki lockup jail gi ka classroom gi fan bus gi sitna singwadi kaya upu phangdri umanglai harau pungda surat lohongmana singba ina lining gi thoram singda makhoi goiba tongan ba pham phida piba yagadoribra transgender singi dress code asina kari oigadori ibungo ibima ise itaima tada ma mana singba mingau thangau singsi transgender singdadi sijnabi yarakada busumandi makoi si taibung mapu ma ki onthona angak pukusemni masigumba kanglon si atopa thawai panba singdasu lei lakpra onthona khangningreda transgender haibo hai se khoi gil londana kari haina khangnagadori homo haibu hoi ama mayamna kana seasonary ba sina kadaidigi karamaina thulakribno khangti transgender singa si makhalani amuk suri nupi man ba haiba ma nupa man bi haiba kanglo ma pokpadari nupa oina natraga nupi oina polak pangaktani angakpani sarok lagana nupi gi mas natraga nupa gi mas hekta salakribasi taibang mapuna asiguma kumai singkari gi sanari bano haibasi kwai miyamna su soidana khaning lamgani laba masum amom haina khangnaba si taibang mi akhugidi nupa nupi haina khangnai
nupa nupi haiba sex ki tongan tongan ba mathaw sigi mathakta tongan tongan ba khunai furu kanglup ki nat sanabi thajana ba gi khena ba gi matungina nupi amasum nupa si yamna khena hali nupi amasum nupa gi thaudang saktam huwangang sangang lamsa sajat punamak khena hali pokpa matamda nupa gi sex yauna polaklaga nupa gi oiba gender sidagi ona tainaba mongda leiba haibadi miyoiba khunai na semba nupa gi masak lamsat fijet saksa wangang sangang na singba kaya bu iningdaba miyoi kanglup ama leidi haibasi India gi Supreme Court na sakangre aum suba gender oina lakthuki ba haibasi asoba puwari amani wayel loisangna sakang liba sida nupa manbi haibadi nupi oina poklagasu nupa dong tawba kangbu su yawri adubu khanaba yaba wafam amana hairibana nupa manbi singa sida khunai gi minok maisa hanthana yengbiba noknariba amasu mirai bibina singba social issue singa mari kya lainadi adomainamak nupi manba sabi singda nangliba awaba kya siga yengnarubuda malemgi human right body kya na thagatkiba Supreme Court ki wayeladuna transgender singbu sakang bahaiba simakoigi miyoibigi right ki issue adu sakang nabani social and medical issue khaktanati issue singa sida yumphamo oiba sanadi sanani haba Manipur digital film amasu miyam ligina krawne ko na fana sakang labusu ain gis sainga kaya pirabasu kunaina makoibu phongna natrabasu thamoinungna noknaba tukusaba hainadabana singba kaya yauri basimadi pakhek kokhanbadi khara wana thokadaba mali sum yengbadadi kunai asina nupa man bising yengnari ba miyeng asina nupi man bising yengli mid yengdagi di yamna saphabra haina su khali gay bisexuals lesbian singba kaya di wayan loisangi rai aduna kunsinde kunai oihaning liba gender role singa si pamdre hainadre isagi tongan ba gender ama leizai haiduna masak takna bo khona ba opposite sex ta indri gi apam phawdaba losinduna leitaba kanglup singba ahumsuba gender oina sakangmani sociality and educationally background class ki kangbu ni haibu loinana makoibu minority ni haina silori Supreme Court ki judgment aduda transgender oina singgadoriba kangbu singdi hizara sing kothis siba sakthi arabenis asina singmani Manipur gi nupi man bising asi kothis haiba kanglup sida sali hairi migi lamgi di khangde aikoi gi khunai da nupi man bising na nupi sabi oidiba karigino nupi man ba oibadi kari sukai de mama punungini jinga mari soiduna lainaramgani lila drama su natabata phaneka sesinduna nupi da nupi dongna matau tamlaga mirakda tholaklabadi madu khunai asigi satnabida kairoidra nupana na mai thaba yabra phanek setobra awathabi pambi amadi yongsak pambi na singbada phanek sesilaga ohei pananaba kanglon aduna amani nupa manbi shabiduna mapagi sorata phaijom setlaga yawba yagadra maitegi umanglai haraubungda nupi man bisingna maibi saduna phanek amadi saronga sesinduna jagoi saba sisunggadra nupi manbadi khunaina thingba khak ngamloi adubu lila drama dana tan atop mafam matamda nupana phanek setpadi khunai sida hanadigi satnarakti nupi man ba haibasi lamdam sida su lai haktaktagi adum leiraklabani phanek ti khak selakti karamba matamdagi kanana haudorakli basatna pino khangde nupi man bina khongrau salwar medi skatna singwa phirol sitpade khoigi khunaiga mari leinadaba phizol sing oibana yade haidu haiba ngamjade maitai nupana namai haptaba phane kumba poti setpa sugya yadaba nupana hana phane kum mapamatam sadana sokpa yadabigi satnabi phawba leiribani thainadi lilagi nupi sabi singdu ayamana nupi man boiramde ngayaktangi oina nupi gi saktam langwagi wani la hek loikhibada adum nupani mayum makai panduna masama supoptuna leinara mangatani kadom dagi no khangde haujikti lila da nupi man bisingna nupi gi saktam langnarakpadagi di khunai sida nupi sabsingi masingsi khangen henkala khibra haina su naina bi hai nupi man badagi henduraktuna pura nupi saningbagi natragana oiningbagi matau ama ulibasi mama haibaduga oiningbli busala tasingna oibabu yagaduribra medical science akolakpagi matungina sexual organs sindokpa ngame haiduna laigi khusem thugaibadi asingba amadi afaba khak oiroi manana haimang khak oiba yaroi satnabigi wangbada tauningbata taunaba honaraglabadi madu khwaidigi leibak thiba haibadu oigani nupi nupa haibasidi laina sadanoda sandoknaba taibang kumai sananaba samlakhiba oigani aduga transgender sing amadi hiramsida kari thaudang lawgaduribano wadi nupi man bisingi lukni hai yauri bisingna nupi sabin ayamba
Karamna tauribano khangdre wangang sangang khusat laksat amadi atei atei da nupi gi mawung matau hairap tauba duga nupa dawna adum hingnana bu honaba nupi manbi kangbu amasuleidi makhoi dusu transgender gi category ta sangadra khunai na nupi manba sabasinga si karigi noknari bano karim kathai nari bano haibisi su kupna naina ningi nupi manba duna IPS officer oiduna uniform da lakpada kanana su laknaroi haina khali adunadi transgender na khunai sida satnariba gender role singdu khangna satpa mathau tari nupi mali haiduna nupi gi ikai khumna ba sokpa mongda phije saksa lamsa sajat wangang sangang singba kya sa tharaglabadi madudagi kari kari pamda ba thagdok sing tholakadagi haibado amuktan khantaduna yengminasi hauzu phawi oinadi nupi khunai na wa nganglakpadi kya tadri hauzu phawda lamdam sigi transgenders maru oina nupi manba singasi educationally backward khara oizarabasu sentok lambi edu oibi yaraba vocational courses haibadi fashion designing models designers beauticians ani subada traditional industry film drama sumanglila dance and music na singmada khongda aduna khunai sigi sitmilon da yamna sauna mating pangli haibisidi yamna sumlaba madi sakthoksanenga oiba wapumni transgender singasi nupi gi matik mayaibu yawba madi nupa gi matik mayaibu sapsana sienba haibisi gender animaki characters tuna yawba madi extra energy and extra talents su yawba maramna makhoi masa masana masagi talents energy aptitudes capabilities interest na singba kaya do ready score tawjaduna atopa gender singna ngamdaba ang ko thabak kya pangthokpa soidana ngamgani haina khali wafum kya asisu laire roinana supreme court na transgender oinaga sakhangle aduna di haujik transgender singbu lauksin begi mahutta makhoigi nungda yawriba mi ama oibigi masak amasum matik mayai kaya du akiba leitana fudokpa ngamnaba madi saukthokpa ngamnanaba honaba matamoire amuramda amuk manipur film industry na ang tamo amasum Hiramuti versus Kaikuna singba digital film kya putoktuna transgender gi lamda miyambu awareness kya pirakpasi yamna faba awan ba mani haina sunga sigi special contents na makatana sa phongdorakli atopa pa omana Nepal gi party mapana nungnang ba phongdokre Nepal da insurgency manung na miyoy lising mga sikhiba gi daita pugani haina laukthokhiba gi dama prime minister Pushpa Kamal Dahal Prasandagi matakta casing lakonaba Supreme Court na order pikraba matungda transitional justice process ki wahauda handak tholakliba issue singda lewasigi political party mapana nungnang ba phongdokre transitional justice process ki matangna handak tholakliba issue singda aikhoi sathina nungnang ba phoi haina party mapana thadokpa apun sirol amana haiki sirola duda Supreme Court ki order du pankhiti constitution masum comprehensive peace accord ki matungina transitional justice process lusinana ba asset pa phirep aikhoi talei masiga mari lainaba logi revision ga mari lainer lemhori ba thabak sing athupa matamda loisingani haina sirol du thaiki pandamasi phangnaba masum Supreme Court na mamang na pikiba order singa sunana bill ama federal parliament ge haujik sathariba session na puthokani haina sirol aduna haiki president ge election gi matang na khanana ba kaukiba party singi mipam maduda Supreme Court ki order oina maru oina khanki khanaki anauba CM alliance ta yauriba party singa dudi Nepali Congress CPNs, Maoist Center, Janata, Samjawadi Party, CPNs, Unified Socialist, Loktantrik Samjawadi Party, Nagarik Unmukti Party, Unmat Party, Rashtriya Jana Morcha amasum Nepal Samjawadi Party ni. Prasandagi matakta case laukhanaba Supreme Court ki order Prasandagi Party amasum Maoist Center ki lusing khara amasum ex Maoist leaders na yaningdaba phongdokraba matung kharagi matungda alliance ki miphamadu phongkhibani. English Singaniga Kuni Janawari Taraka Mangada, CPN Maoist Center ki chairman Prasandana Matam Sangna Hokiba Lan Hoba, Lusing Kiba Maoist Party ki Lusing Boyna, Magna Mioy Lising Manga Sikiba gi Daita Pugani Amasum, Atai Sikiba Singi Daita Isti and Pugada Bani Hana Fundoki. Aibu Mioy Lising Taraka Happy Gimaral City, Masi Asum Manati, Mioy Lising the Manga Sikiba gi Daita Puna by Hangna Siam Saraka Lay Haina, Prasandana Fundoki. Atai miyoy lising taraga nito shikiba dugi daita federal regime ni hansu magna magi festival gi tharama da wangang ba phongdokibani airport ke Yanendra Arana masum Kalyan Buddha thoki su conflict atu ki victims ni prasandana phongdokiba wa
ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯣꯒꯠꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯁꯨ ꯑꯗꯨ ट्रांजिशनल जस्टिस मरी लेने केस अदु ट्रुथ एंड रिकन्सिलिएशन कमीशन पाइरी है केस लखलु याखी इंसर्जेंसी मियोई लिसिंग मंगा सीखीबगी दायित्व पुगनी है प्रसाना लौथोखीबगीदमक मथक्ता केस लौखनब इराय नुमिता सुप्रीम कोर्ट कोर्ट की एडमिनिस्ट्रेशन ऑर्डर पीखी है पाउसन मखाताना पलकली लुसिलकपोइन तो पाउ मनमो ISSF वर्ल्ड कप की ऑर्गेनाइजिंग कमिटी सेमद यानखरे सयोलनी की इंडिया यूम भोपाल पांथोकदोरिबी इंटरनेशनल शूटिंग स्पोर्ट्स फेडरेशन ISSF वर्ल्ड कप राइफल पिस्तौल की ऑर्गेनाइजिंग कमिटी सेमनब नेशनल राइफल एसोसिएशन ऑफ इंडिया की जनरल बॉडी मिफम अयाब पीखरे नेशनल राइफल एसोसिएशन ऑफ इंडिया गवर्निंग बॉडी की मिफम COVID-19 मरम सही अहुम फमलुद्रब चेयरमैन रनिंदर सिंह की मखा मिफम फमदुना भोपाल पांथोकदोरिबा ISSF वर्ल्ड कप की वाफम याउन अतई वरेप क्या लौखिबनी पुंग अनि सुबना ngarang पांथोखिबा मिफम अदुदा नेशनल राइफल्स एसोसिएशन ऑफ इंडिया की सेक्रेटरी जनरल सुल्तान सिंह सीनियर वाइस प्रेसिडेंट कलिकेश नारायण सिंह DO अमसुम ट्रेजरर रणदीप मन सिंह मकोकथोंग ऑफिशियल क्या सरुयाखी ngarang पांथोखिबा मिफम अदुदा भोपाल युम्बु ओइदना पांथोकदोरिबा ISSF वर्ल्ड कप सिगी ऑर्गेनाइजिंग कमिटी अमसुम सब कमिटी न सिंगबसिंग अथुबु मतम सेमनबगी अयाब पिखि था सिगी कुंदगी कुनगतरेट फाव भोपाल पांथोकदोरिबा वर्ल्ड कप असि इंडिया न युम्बु ओइदना पांथोकपदा दिल्ली की वांगवदा पांथोकपा अहान बोइगदोरिबनि मिफम अदुना डोमेस्टिक कंपटीशन कियागी मतमसु लेमनखी हुम्फुगा तरुक सुब नेशनल शूटिंग कंपटीशन सही सिगी नवेंबर 5 दगी पांथोकना वरेप लौखिबगो लोइनना सही सिगी डिसेंबर 30 फाव की ममांगदा डोमेस्टिक कंपटीशन पुनमक लोइसिनना वरेप लौखि स्टेट चैंपियनशिप सही सिगी जुलाई 15 जोनल चैंपियनशिप अमसुम ऑल इंडिया GBE माबालंस्कर शूटिंग चैंपियनशिप सही सिगी अगस्त थागी ममांग फाव लोइसिनना वरेप लौखिनसु पाउसन मखाताना फलकली अदुगा हुस्कुनदि म्याम पाउस मतंग स लुसिनजरगे अमसुम म्याम पुनन ओबा अपडेट नेमिनेसनसु चैनल सिगी मेकेदिगी म्याम फमना थमजरे।